Haukiba chahi lising ani marigi July taraga mangada ima taraga mathoina Kangla mamangda fi thongdana sangsin kiba khongjangbu ningsingduna ngasi mafam kayada anti-repression day gi thoram pangthoknakre. Ningsing thoram asigi saruk ama oina ngasi Kha Nongpok apunba nupi luf morena sinduna pangthokre. Road to Defiance anti-repression day haiba banner asigi makada ima kondong lairenbi haraubungda pangthokkiba thoram aduda Kha Nongpok apunba nupi luf ki president Thangzam Ibemhat Laima Maitei Council Moregi president M Thoiba All Manipur Student Union Tangnopol District Committee President Ningthauzam Tomba Maiteina Dias member oina saruk yaki. Thasigi kungamathoida pangthokadoriba slam lining chetpasingi senglaba kumhai Idol Adhaga mari lainana social worker Said Anwar Hussaina chana thaknaba polam sing ngasidagi Lilong Assembly constituency gi imthong lising tararomda yenthopa haukhre. Hussain hai COVID-19 gi awaba mayoknariba matamasida miyam amatto oina mana lakadoriba kumhai asi pangthokpa ngamnanabagi pandamda mateng asi piba haubani. Tamenglong District ki Tausem Subdivision gi manung chana leiba COVID-19 na sokalaba khungang singda NFF Nipan Saramba segment na sinduna nongmada changraba yadraba polam sing mateng pangkhre. Polam sing adu Forest Environment and Climate Change Minister Awangbo Niumai amadi ADC Tamenglong na sponsor tawkhibani. Petrol diesel amadi chak thongnaba gas maman hengalakpagi mayokta ngasi City District Youth Congress Committee Imphal gi thomi singna Uripok Sorbol thingenda leiba Jazz Gas Petrol Pump mamangda khongjang sangsinkhre. Khongjang aduda saruk yakiba City District Youth Congress Committee gi President Tonton Iromchana haikibada ngasi changsiliba khongjang asi yamnamak tangai fadaba amadi maru oiba khongjang amani. COVID-19 gi pandemic ki saruk waraba matam asida BJP na luchingba lengak asina hingbada changraba yadraba polam sing petrol diesel cooking gas maman hengalakpa ashina lairaba praja miyamdadi kham thengna wahalle. Thau maman hengalakpagi mayokta left party singna ngasi Odisha da hokiba pung taruki banna mausagi punsida chauna akaiba pikre status da bus chenkide petrol pump amadi dukan sing thong lonaki Odisha gi mafam kayada lambi thasinduna thambasu thengnaki hairi pausina makha taraduna banasi Congress party nasu saugatle hairi. Central Government Employees singda chauna kananaba ma oina dearness allowance DA da taraga taretagina kungani da hengatpada Union Cabinet na ayaba pikre. DA amasung dearness relief DR hengatpa asi thasigi amadagi chanaba hogani. DA hengatpa asigi matangda laukthokladuna Information and Broadcasting Minister Anurag Thakur na hai Central Government Employees singda DA chada taraga taretagi kungani da hengatle aduga pensioners singna chada tarama thoidagina kungani da hengatle. DA amasung DR asi tangkak mari thokna haibadi English ingani kungi January ama July ama amadi English ingani kunga mathoigi January ama amasung July ama gi installment pitokadaba leiribani coronavirus na revenue hantakivadagi leingang na pitoktana lakivani. Karnataka da June kunga mathoigi matungda nongmada miyoi lakh taret vaccine kathoknaba pandam thamnabasu vaccine leitabana chada yankai fawba yoba ngamdana lakli. Miyoi kaya vaccine asigi ahanba dose kapa loiraba matung anisuba dose kapnanaba matam yoksalaglaba phawbada anisuba dose ki mami taba udana leiri. Union Health Ministry ki official singa Karnataka state ki counterpart ka video conferencing ki kuthangda hiramasigi matangda wari sanabada Karnataka Health Department na award vaccine sing thabiraknaba central government da haikiba leiribasu mathau tariba vaccine dose masingdi piba ngamdana leiri. Nakalabaromda India ki state amadi Union Territory singda hauzik phawbada crore nifu dasmik ahumama pikiba leikhre amadi 2 lakh marifu humdoi listing marifu mangaga chatret marifu daraga amasu pinanaba thaurang tawduna leiribani. Union Ministry of Health and Family Welfare nangasi haikibada vaccine dose crore ama dasmik mapan anirom sizinadana hauzik state government sing Union Territory singda amadi private hospital singda leiri.